One Nation, One Election ki bill ngasi phamkhiba Union Cabinet meepham na Ayaba pikhibaga loinana houjik chathariba Parliament ki session asida Puthoklaba Yai hairi. Hiram masigi matang da Nation ki pauche Hindustan Times da phonglakpa report amana hai. Ngasi Union Cabinet Ayaba Pikhre One Nation, One Election ki bill asi Joint Parliamentary Committee da refer tawrakani. Loinana houjik chathariba Parliament session asida Puthoklaba Yai hairi. Bill asina Lok Sabha amasung State Assembly ke mikhal amukta da pangthokpage ayaba adu pigadoribani. Thaurang asi paliba lengak asigi achobo khongthang ama oibaga loinana maru oiba pandam amasu oidibani. One Nation, One Election ki proposal asi hanigi President Ramnath Kovind na lujingba awangba thaki committee amana lankhatlaba matung Union Cabinet ayaba pikhibani. Union Cabinet na lauriba warep base singthaningai oiba amasung masak thokpa amani haina Prime Minister Narendra Modi na thungwai basu phongdokhe. Hiram masigi matang da Prime Minister Narendra Modi na mahaki X account da thagalakpa warol amana hai. Hanagi President Ramnath Kovind na One Nation, One Election ki thaurang asigi damak tongan stakeholders singa tanaduna mangjil thana honakhiba adugi damak thagatpa phongdokle. Thaurang asi democracy ki masak hena fajanab amasung miyam punna amukta da saruk yanabani haiba wafam Prime Minister Narendra Modi ki warol aduna makhat tari.